Kanabuno Meetei Kuina Ngaigadoribasi, La Loubiyu Way Khangdri 16C Panthau. Satningi Haidun Ekoi Pangsata Satluisi, Asiba Kaktana Mangzi. Layman Janba Asoiba Lay Pamla Roisi, Ahingba Ahobu Lay Pambida My own Silasi. Siel Pai when a Hingba Nungai, Pamtol Wang when a mini Ikakumne. Meetei Koi Maru Asang Boisi, Hingba the Meitegi Saktaksi Pai Kingsi. Kolau lau sumaitegi kolau ni sibigi tengtha sumaitei khoini Manipur kaidana ba pangal thokna miya mangda song thoklaga lau bu sumaitei khoini Manipur gi lamdam si da maitei gi mathakta mai gumlaga leidi mairi thokna sakri kadom da mayor on khrabagi maitei naga kuki gi lan kanaga wari sana khrabagi kanabu maitei khoina ngai gadoribano la loidribani loibigi wai phangdribani na ekoi siksinsi haina Nongpok singu thong Meetei Laikol Thalo Sipilok Saloi Lamai sing Imphal Nongpok ta leiriba laiweba pantong phongdokri Laipak kidamakta asibagi mongpham yamba su Meitei ekhoini miyamna thina sabiba su Meitei ekhoidani Meitei khaktigi wa ngangano puksel pi haibasu Meitei oibana haibi Meitei khaktigi pangal futok ngamdi isagi thamoida akiba pukhali ngasigi langon langtai saksidadi Meitei khoina pangal sontaba matam moidi laining thaula liba Meitei ningolgi masasing Meitei yumphamda leiraga nupi meyamna selibasi Meitei gi faningni Meitei lolna Manipur khundari ba punamangna phawa lol oiba Meitei lol yumpham oiraga haurakpa Meitei leipakni Meitei khoi Meitei oisi Meitei khoi gi ithakta kari lakani Meitei gani wari sanarakadaba hiram kudimakta Meitei khoi haurak lon wari puari da yumpham oiraga Meitei na hana hinglakpani haibasida warauningai liti laining manada aikhoi mayam laiminarure hingminarasi mateng iteng pangnaduna luribadi mitop yaudabida Meitei na Meitei oidabasi masina arubu waphamni laipa ama semlakpada ipa ama sakhangba mathautai isagi inat laining masakhangba sangi aikhoi senthok lamdamgi pothok sinjak iramdamdagi pothok saramani Meitei oiramdabadigi isagi koloi minglen Meitei lolna kauramdabasina Meitei salai taret Meitei na khangma mathautai aina Meitei ni laubudi konthongda pali Meitei gi yeknabasina Meitei haiba kholau se laubada malem thak thak tikna khongthang yeina Meitei saphongi Meitei na Meitei oisi haina panthona makhataki Pokhaiba worker ani Sire ani mapham khangdri Uttar Pradesh ki Saharanpur bombla sapham amada thokiba pokhaiba gi thaudo amada worker ani sikibaga loinana atopa ani na mapham khangdana leiri haina police na phongdokri Saharanpur gi Superintendent of Police Rural Mayanka pathakna phongdokpigi matukna thaudo du nanumidang wairam pu mangaram tabada district sigi maya gaw du thokibani maknaiki pokhaiba du ka hena shakti leibaga loinana thaudok tu worker ani khudakta sikhi amadi hauji atopa ani na mapham khangdana leiri laikhidraba miyoi singa dugi maming dipara sikun homdoi amasum sandip sikun manga kawge hen phongdokladru maknaiki makhoi animak Madhya Pradesh ki Indore da gini heri SP na ki thaudo odugi pau phangma khudakta police amasum fire service ki team sing sangsin maga loinana mi kanbagi thabak sathaki heri blockade ki mingda sing da taba travel nataba mioi phubu saiba lephallu kotu singi district sing da khundari ba travel nataba phurup sing da blockade ki mingda phubu saiba harassment tawa amasum extortion tauba condemn tawi mari leinabana miyeng sangbiyu haina committee on tribal unity kotuna thadorakpa sirola mana phongdorakli sirola sina hai Manipur maru oina Kangpokpi district ki mapham khrada kauriba inter district economic blockade ki marumda district asida khundari ba travel nataba phurup singbu tamthina phubu saibigi thaudok kya leptna thokli asiguma thaudok sing asida Manipur amasum India lengana miyeng sangsinduna blockade tauriba group singna sathariba ka hen ma thabak thoram sing asi lephalu amarumda sathariba blockade asina kuki khaktana tana Gurkha Bihari amasum atopa furkoya gi miyoi kyasu awaba nanglibani haina sirola dana phongdokli panmayai sirola sina palakliba social media da namdilong kuki singi posai puramani haiba miyoi kya phu saibigi video viral oirakhiba laikhrabani kamjong bomb blast ki action lokhana bataksilakli kamjong district ki satrikhulda
Number Torelgi Matata Saba Tongama, Bompokai, and Nuna Tuwaki Patonga, do Akan Mamong, Yanning the Bafundo Pagaloina, Bompokai, and keep a taudo to the sea, never sing Paga the Benemasum, Tonga do Atupomatana Sems in Gadavani Haina, Southeast Tankul Coordination Committee na Dimantarki, Kamjong District Headquarter, Sampung Block Makada Liva Kul Kiaga Samna Liva, PMGSY Makada Saba, Tongasi, Hauki Bazulai Kungamatu Emasum Kungani to any loan of Hinda. IET ni singnaba bomb sizinaduna pokhayala manheri thong thugai ki ba thong adu miweba khunai da akiba pokhan bane amasum South East Tangkul Kangluk ki yefa thorang yekai thingai pi bane maram maduna mari lainaba authorities sing kudak thijinduna sienaba sing faga da bane amasum ngam khaida lairibu khul singi matakta amata ngaira ba lambi tatkiba athuba matamda samjinan gada bane mafam adugi maru oiba public infrastructure punama security na ngak sian bagi thabaksu packet kada ban hari thong asi yot amasum una saba structure amakak nati thong asi angang singi school sanaba patient singna analeng sanaba lawmi singna pothok sing kaitel yahona na masum imung manung gi miyoi sing mari samna na bani maram maduna coordination committee sin thong thugai ki bedigi khudong sarba mayu nari bu khunja sing gi dama leptana khwai digi wangba authority sing na thong asi amuhana sanana bataksin ki kani hainasu pau sida makatari Mount Isoka bada ayaba lobo mathautadi state asigi khwaidigi wangba sing oiriba Mount Isoka bada kanagumba amatadagi ayaba lobugi mathautadi haina Song Village Authority Mount Fundorokli Mount Iso natragana Mount Tenepu hariba singi singdon samudra imaidigi meter lisingani ga samapan ga maudraga mari natragana feet lising mapan ga sanipan ga kungom dai wangi Senapati district gi manung sanna Zoko ga thangna leibani Song Village Authority ki sirol amana hai Beswema Village na Mount Iso bu makhoi gi lam gi manung de lei haina claim tawrakli ba sima yamna lepthibani amadi yumpham su yaw yaw dabani Mount Iso si Song Village amadi MMI miyam ga dumak leimina duna laklabani haina palladuna singa si state si ki khwaidi gi wang sing soiri bani puari gi wari singa amadi Mauksa dagi leraklaba machat singna singa si kun asigi ni haibasi adumak mayek senglabani dubo singa si da sangmada Beswama kungi ayaba logadabani haiba lewuktibani herakli kun asina herakli ba wapam handu o haiba wapam phongdokladuna sirol asina hai Mauksa dagi huna Song kun amadi MMI gi miyamna singa si gi saktama amadi akoibigi phibam kanduna lakli singa si gi damak lawkham tokpa Thaudang sing logi matakta sing makhatana sangtok sangsin tawbada kanaguma matatagi ayaba logi mathautati laws lawroi yumlona ba amagumna tumak ing signa leisi haina palladuna makhatana pamdaba thaudok sing thokna ba siloisi ipai pu singna satnaramba masa sing leiri ba khunja amadi lakadori ba khunja singna adumak khudung induna satkani haiba wafam su sirol sina makhatari naga taruki mafamda maira katuna ikai khumna khri Haukiba me tara hundoida Lairon by Fei Kuki Kungi Kunjas na Fazin Kraga Miati na Hatok